Sahara Desert. Sahara Desert hairibasi malemgi khwaidagi chawba desert ni haiduna hainai. Mafam asida makal makalgi mahu chenba lin kaya amasu phangi haiduna hainai. Karigumba lin aduna kanagumba amada chiklabadi mi adu kanba yamna wana thoi haiduna su hainai. Mi ayambana hainabadi mafam asida hiramoti sanalupa kaya ama losinduna lay haiduna su hainai. Adubu mafam asida ngasi fabo mi amatana hiramoti sanalupa sing adu puthokpa ngamdri. Ngasi fabo mafam aduda sanalupa thiba chatkiba mi amata hingna halakpa amata yaudri. Hairiba wasing asi mi singna David kauba explorer amana sanalupa leiba surung adu mafam aduda thiba chatpadagi khangnaba hawraklami. Mahakna mafam adugi Salim kauba nupa amaga loinana mafam aduda chatuna surung adu thiduna puthoklami. Makoyanina mafam adu yauraba matungda surung adugi manungda changi haiduna hek tawbaga maninglomdagi nupi amana kaurakpagi khonjel ama tarami. Nupi aduna surung asi yamna sathiba surungni. Surung asigi manungda mahu chelaba lin kaya ama lotuna lay haiduna hairaklami. Salimna nupi adu asuk chikraba mi somata leitaba mafam asida karamna madi kadaidagi laglibano haibadu khanduna leirami. Salimna nupi atuda hanglubada nupi atuna mahak lin phaba nupi amani amadi mahakna lin singbu sumatuna mahakna tawningbata tawhanba ngami haiduna hairaklami. Nupi atugi wahay adu tabada Davidna nupi atuda paisa khara pirami amadi surung adugi manungda changlusi haiduna hairami. David surung adugi manungda leiriba sanalupa sing adu araiba pambai season aduna phangnanaba honarami. Salimdi surung adugi mapanda leptuna leihawi. David amadi nupi adu surung adugi manungda changki. Davidna surung adugi manungda khara changlaklaba matungda mahakna surung adugi phaklangda karigumba posakama naptuna leiba urami. Posagadu yamna langami. Davidna posagadugi manakta khara changsilaga yenglobada posagadu yamna chauraba hira haibadi diamond ama oirami. Davidna diamond adubu lauge haiduna hek changbaga diamond adugi manakta chauraba lin ama soradu kamla duna thoglapa urami. Lin adu ubada mahak yamna kirami. Mado ubada nupi aduna mahakna pairiba yantra adu khonglami. Amadi lin adu mafam adudagi chatki. Davidna diamond adu yamna laina loktoglami amadi makoyani surung adugi manungda changlami. Amaromdana mapanda leptuna leiriba Salimna Davidna kaudana hondoklamba camera adu surung adugi nakanamada taatuna leiba urami. Mahaksu camera adu puduna surung adugi manungda changlami. Salimna surung adugi manungda changakpaga mahakna lin mayam amana kambagi makhol mayam ama tarami. Mahakna surung adugi manungda khara changlaklaba matungda sanalupa likona chingumna paiduna leiba urami. David amadi nupi adusu mafam aduda leptuna leiba urami. Sanalupa sing adugi mathakta lin mayam amasu koichatchatuna leirami. Sana likon mayam adugi manakta surung adugi kachinamada saru sarang mayam amasu taaduna leirami. Adubu Davidti sanalupa mayam adu ubada madupumna magadu uba phanglamde. Davidna nupi aduda lin mayam adubu mahaki yantra adu khongduna tanthoknaba haiduna hairami. Adubu Davidta thajaba ngamdaba angakpa thokdok ama thoklami. Nupi adugi maya adu ikhang khangudana yamna sangdoklaklami. Amadi masa pumba adu musing muba hawraklami. Tapna nupi adugi haksang pumba adu yamna chauraba amadi tamthiraba lin ama olaklami. Yengna lin aduna David ko chiklami amadi mafam aduda leiriba lin mayam aduna David ki haksang pumba adu yetsilami. Lin mayam aduna mahakpu hanjina chiklami. Madu pumna magadu uraba matungda Salimgi makutagi camera adu nathoktuna leimaida tarami. Amadi mahak surung adugi manungdagi yamna kana chenthoraklami. Adubu mahakna surung adugi mapanda hek thoglakpaga surung adugi mamangda nupi haibadi mafam adubu senariba lin nupi adu leptuna leiba urami. Salimna nupi aduda mahak lanjare amadi mahakpu ngakpiu haiduna haijarami. Mahak yamna kina mahaki ud atuda famduna mafam adudagi thoklaklami. Hogdog adugi matungdagi Sahara da leiba misingna surung adu lin mayam amana ngaktuna amadi senaduna leiba mafamni haibasi thajaba hawraklami. Makoina surung aduda lin achauba amana lin mayam adubu ngaktuna lei haibadusu khangba ngamki. Adomna kari khalli?
Karigumba adumna surung adugi lambi adu fanglabadi surung adugi manungda sana lupasing adu lauba changadra haibadu comment soidana haibiramu. Facebook ta Manipuri horror story gi Facebook page fu follow tobiramu. Loinana karigumba wari asu mayamna pambi paragadi channel asibu subscribe tobiramu amadi video asibu like and share amam ta tobiramu. Mathangi video da amuk unarasi habsiga loinana yungkupam loyangan mana mayam pumna mukti kainabagi yathang nizari.